actually masigi video sini adom chakhum dagi su dum haore se ayuki kaim tawbaso haptre bako masigi video se dum nim se kai kai tawdo dum masigi se koi papana masa kasu tawdini mamangi ni papana ka dum chatpa khutpa gari ka thawna chatlaga nga ka lelakpa matam gini matam gi dum kharani oire mau hay là cái đồng này cô xem tao xe mang chị hi hai bữa ta đấy mang chị hi mang gì đấy mình tạt lâu rồi làm cũng thằng cái lông bên mặt tăng được là hầu bên sẽ last cái lâu rồi thì như được Papana Papana sẽ được quyền là thành mang cái hầu bên bên này nó thầm nhiều rồi này bác con hentakse quy đấy thì tao thao cho được tập được cái hentakse ăn tôi nó chả đấy sẽ thà cái số này là hạ mông ki hentakse utung gì này video thà khi bao giờ सिसे हंदकना थुगाइना चाबा होगलै अखोय थमजन गिबदुना पपाना कुइरागा हावबने ना उतोंग से थमगे तोलगसो ना हावना तोंना बुथना का चाबा यावे पपादो अदो दुदुदु एने hentakse खरा यामना खोतो बनी सिसे सिंग दिसि साइजिगा नाइजे लोकंदी कंछले मासे कंछला बनी ना थांगना तोंना खबे लेकदना इना थांगना तोंना खोतो पेगिनी सिसे सि हल्लनी थांगना इस Pa, keji kaya ano siya? Keji ama? Kaya pila kaya? Chambri. Chambri pila yan isi. Pati jari. Jari pati se masih di iro laga se senang arawa ni macigi. Haore ni apa sama? Kucau. कोई बंत्रापुर के पापा पाम जबनी पारी वीडियो दा उरनी पापा अम्मा लोई चंगा नि लोई जावी नि जोंनी खुचाव से जाऊ मसी मथकी रूम सिंग से मेकओवर तौदोरी लोई पुनमा सेमदोकपगी हाइदि अदम पोचे खरा संदुकनाबगी से सेमने लोयरगा हायेंगे जिंगनागे सिगा फांदगी से हाजी सिगा फांदगी लोयरमद्रोगनी से सेमिजन जेनी से फारुकदाना आदा तौदु से सेमिजन जेनी से ओ माय गॉड के साइज म्हणजे फारुकदाना जे ভালো ঘরটা ভাঙিয়া লাইছে শেষ পাইছে শেষ अनौबा झुंगा लेथ्रि लोइना हगाइना थिनगाइदना फुगाइदना से फारुकदाना अखोय अनौबा जुमसे थुगाइ हगाइदना हजिक मिजन अमा पानबिरे फजना बयाइदना लोइ फलांगा हुटकाइदना खंगाबाको सेनि हो फारुकदाइ दो एखोगी परमानेंट मिस्त्री से लोरा आनलाइ तो आर बाइरे दुइटा बाइरे ओ हो सेना नोंगालागा यं हंगे तौबदा उचेक सिंसिना दुम चेक तौदना वीडियो लौबा नुंगाइतबैनि इना दुम हापचल्ले सेसु पाइथोक्तंगे कैदौरिनो नोय थोलो नुंगालसु थोक्तेने कोनजे दुम लैग्रे सिगा दुम थोलो मपान चलो थोलो ला ऐपा ड्रेसिंग मथक्सिगा मोयनी म तोंग लैगरि थो पाइथोक्तसि जोंनु सिगा दुम लैरबन सिगी मखुनजिमा पुरा लोरे दो मोयगी मथियो करियो योंदु अहोबा मयामसे मोयगी मयुंग मतनी मोयगी परिवार हेली से नहांगी सेमबनो फजबना लोरे सिगा थम्मे हजिकी ओइनादिको अदुम अइना सिगा थममबदो सिगागी संदोरे लैदो सिगी से याम कानै सिगी कइना हमो ममांगना थांगाखिबनी सिगी सिसे हजिकी ओइना समाय दुम थमगिबनी लिली की बोतल से अहानबदा मरी नि लेलमेबा लिली बोतल से
ꯂꯤꯛꯂꯤ ꯕꯣꯇꯜꯁꯦ 3 ꯀꯥꯏꯈꯔꯦ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯅ ꯃꯥꯅ ꯊꯦꯡꯒꯥꯏꯕꯗꯒꯤ ꯑꯗꯨꯝ ꯀꯥꯎꯈꯤꯅꯅꯦ ꯂꯥꯡꯕꯗ ꯑꯗꯨꯝ ꯀꯥꯏꯈꯔꯦ ꯃꯃꯥꯡꯗꯁꯨ ꯑꯅꯤꯈꯛꯇꯁꯨ ꯀꯥꯏꯈꯔꯦ ꯑꯗꯨꯝ ꯇꯥꯅ ꯈꯣꯠꯅ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯀꯥꯏꯅꯦꯅ ꯃꯅꯨꯡꯗ ꯊꯝꯃꯤꯅꯤ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯅꯍꯥꯟꯃꯨꯛꯀꯤ ꯂꯩꯗꯨꯅꯤ ꯁꯤꯁꯦ ꯃꯦꯂꯥꯗꯒꯤ ꯑꯩꯅ ꯄꯨꯔꯛꯄꯗꯣ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯀꯩꯅꯣ ꯂꯩꯕꯗꯨꯅꯦ siga ꯂꯩꯔꯦ ꯁꯨꯃꯥꯏ ꯑꯗꯨꯝ ꯊꯝꯃꯦ siga ꯂꯩꯔꯦ ꯑꯩꯒꯤ ꯃꯤꯡꯖꯦꯟꯁꯤꯒ ꯑꯗꯒꯤ ꯑꯩꯒꯤ ꯐ꯭ꯂꯥꯋꯔ ꯄꯣꯠꯁꯤꯒ ꯁꯤ ꯀꯨꯅꯥꯁꯦ ꯐꯖꯔꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦ siga ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯐꯖꯩ ꯁꯤ ꯕ꯭ꯂꯦꯖꯔ ꯂꯧꯊꯣꯛꯈꯤꯕꯩꯅꯦ ꯁꯤꯁꯦ ꯍꯥꯞꯆꯤꯟꯗ꯭ꯔꯤ ꯎꯄꯨꯗ ꯁꯤꯒꯤ ꯀꯤꯆꯦꯟꯁꯤꯅ ꯂꯧꯊꯣꯛꯈꯔꯦ ꯑꯩꯅ ꯁꯨꯗꯣꯛꯑꯁꯨ ꯑꯗꯨꯝ ꯐꯧꯔꯕꯅꯤ ꯀꯤꯆꯦꯟꯗꯣ ꯁꯤꯒ ꯊꯝꯃꯝꯕꯅꯦꯕ siga ꯊꯦꯠꯂꯝꯕꯗꯨꯅꯤ ꯀꯤꯆꯦꯟꯁꯦ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯅꯍꯥꯟꯒꯤ ꯁꯦꯝꯕꯗꯣ siga ꯑꯃ ꯑꯗꯨꯒ sigana ꯃꯦꯁꯤꯟꯒꯤ ꯑꯗꯨꯝ ꯄꯣꯠꯆꯩ ꯊꯝꯅꯕꯒꯤ ꯁꯤ ꯒ꯭ꯂꯥꯁ ꯄꯨꯔꯛꯑꯒ siga ꯍꯥꯞꯄꯅꯤ ꯑꯗꯨꯝ ꯀꯥꯏꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯃꯊꯛꯇ ꯊꯝꯕ ꯌꯥꯔꯦ ꯁꯤꯅ ꯒ꯭ꯂꯥꯁ ꯄꯨꯔꯒ ꯄꯥꯟꯅ ꯂꯣꯏꯔꯛꯄꯩꯅꯤꯁꯦ ꯆꯤꯆꯦꯒꯤ ꯔꯨꯝꯗꯁꯨ ꯇꯧꯔꯤ 2 ꯈꯛꯂ 3 ꯈꯛꯂ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯄꯣꯠ ꯀꯥꯏꯗꯅꯕꯒꯤ ꯊꯝꯕꯁꯦ ꯃꯇꯥ ꯆꯥꯈꯔꯦ ꯐꯖꯅ ꯑꯩ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯝꯂꯣ ꯇꯥꯔꯦ ꯃꯥ ꯁꯔꯄ꯭ꯔꯥꯏꯖ ꯅꯨꯡ ꯑꯃꯨꯛ ꯇꯧꯔꯦ ꯑꯩ ꯃꯦꯜ ꯃꯉꯣꯟꯗ ꯄꯥꯜꯂꯤ ꯃꯦꯜ ꯃꯉꯣꯟꯗ ꯄꯥꯜꯂꯃꯤꯅ ꯆꯥꯗ꯭ꯔꯦ ꯁꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤꯅꯤ ꯒꯤꯐ ꯃꯥꯒꯤ ꯁꯤ ꯍꯥꯡꯗꯣꯛꯑ ꯌꯦꯡꯁꯤ ꯀꯔꯤ ꯒꯤꯐꯅꯣ ꯍꯥꯏꯗꯣ ꯉꯁꯤ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯈꯪꯈꯔꯦ ꯃꯥ ngasi lakpa numisida melo na hangai lakpa do di aina kathale ngasi gi lakpa sidi ngasi lakpa siga melo mana hangdore aduga kari no khangare do kari tauba kari iba kari tauba do di jam khangamoida पैकेट के दिमोंग ताई पैसा से पैकेट तो होइचा खरे तो नवनी जी यामना कना एड तौबदोनी aina पामना तौसनबा पोट फाब्रा फतब्रा दि खंगदे kay iriba You are more special than words can say. Drive safe every day. Pambro anniversary gift. Photography fire tare. Papa jama kai noni. Kay matamgi photo no do. Picnic ahan ba. New Year picnic. Any party yung. Gift ya pambro. Ang phajare. Ang bike. Nutigi thawada gari section na chalo do du su jaw le di sum kaw kaw roi mai gai salai loi panama maning mamang oi su je chu chingkhai mai ram loi jinga chatna bai maning mamang awang kha nong pon chu awang kha loi jinga chatna do mayam yam phajaba pot ni ase ko ando paisa mamal ta di tu chungani pitru pipu ase bulising amani se yam ma mamal ga khangdokhre ni ꯂꯤꯁꯤꯡ ꯑꯃ ꯌꯥꯝ ꯐꯖꯅ ꯏꯕꯁꯨ ꯏꯔꯦ ꯐꯣꯇꯣꯁꯨ ꯌꯥꯝ ꯃꯑꯣꯡ ꯇꯥꯔꯦ ꯐꯣꯇꯣꯁꯦ ꯁꯤꯂꯦꯛ ꯇꯧꯔ ꯊꯥꯈ꯭ꯔꯤꯅꯦ ꯀꯁꯇꯃꯥꯏꯖ ꯇꯧꯔꯒ ꯄꯣꯠ ꯐꯔꯝꯕ꯭ꯔꯥ ꯅꯦꯝ ꯁ꯭ꯇ꯭ꯔꯤꯡꯗꯩꯅꯤ ꯃꯌꯥꯝ ꯍꯟꯗꯛ ꯑꯅꯧꯕ ꯑꯦꯗ ꯇꯧꯕꯗꯣ ꯑꯦꯗ ꯌꯥꯝ ꯇꯧꯔꯛꯄꯅꯤ ꯍꯧꯖꯤꯛ ꯑꯗꯨꯗꯣ ꯑꯩꯅ ꯇꯧꯁꯟꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯗꯨ ꯎꯕꯗꯣ ꯄꯥꯝꯅ ꯑꯇꯩꯒꯤ ꯋꯥꯂꯦꯠ ꯑꯃꯗꯤ ꯑꯩꯅ ꯋꯥꯂꯦꯠꯁꯦ ꯃꯥꯏ ꯃꯃꯥꯡꯗꯁꯨ ꯋꯥꯂꯦꯠ 2 ꯁꯨꯔꯦ ꯑꯃꯈꯛ ꯁꯤꯖꯤꯟꯅꯗꯅ ꯑꯗꯨꯁꯨ ꯍꯟꯅ ꯂꯩꯔꯤ ꯍꯟꯅ ꯑꯅꯤꯃꯛ ꯐꯔꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯋꯥꯂꯦꯠꯇꯣ ꯇꯧꯗ꯭ꯔꯦ ꯃꯌꯥꯝ ꯀꯣ ꯃꯉꯣꯟꯗ ꯄꯤꯕꯁꯦ ꯃꯉꯣꯟꯗ ꯑꯣꯐꯔꯗ ꯄꯤ ꯈꯪꯉꯕ ꯑꯁꯦ ꯃꯆꯥꯁꯤꯒ 1,500 ꯂꯨꯄꯥ 500 ꯗꯤꯁꯀꯥꯎꯟ ꯑꯣꯐꯔ ꯌꯥꯝ ꯐꯈ꯭ꯔꯕ ꯁꯦ ꯄꯨꯟꯃꯛ ꯃꯉꯣꯟꯗ ꯗꯤꯁꯀꯥꯎꯟ ꯄꯤꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯗꯤꯁꯀꯥꯎꯟ ꯌꯥꯝ ꯄꯤ ꯍꯥꯏ 10,000 ꯒ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯍꯥꯏꯗꯤ 10,000 ꯒ ꯍꯥꯏꯕꯁꯤꯒ ꯗꯤꯁꯀꯥꯎꯟ ꯄꯣꯠꯇꯤ ꯁꯨꯇꯪ ꯆꯥꯎꯅꯦꯕ ꯑꯃꯨꯛꯀꯣ 5,000 ꯒ ꯍꯥꯏꯔꯛꯀꯅꯦꯕ ꯗꯤꯁꯀꯥꯎꯟ 1,000 ꯗꯤꯁꯀꯥꯎꯟ ꯀꯥꯏꯅ ꯍꯥꯏꯗꯅꯀꯣ ꯍꯥꯏꯗꯤ ꯇꯟ ꯑꯃꯒꯤ ꯃꯃꯜ ꯂꯨꯄꯥ 5 ꯍꯥꯏꯗꯤ ꯇꯟ ꯑꯅꯤꯒꯤ ꯃꯃꯜ ꯂꯨꯄꯥ 10 ꯀꯣ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯍꯥꯏꯅꯦꯕ ꯂꯨꯄꯥ 10 ꯑꯅꯤ ꯂꯩꯇꯥꯔꯗꯤ ꯗꯤꯁꯀꯥꯎꯟ ꯂꯨꯄꯥ 10ꯗ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯐꯔ ꯄꯤꯌꯦꯕꯀꯣ ꯄꯦꯀꯤꯡꯒ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨ
ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡꯗ ꯑꯣꯏꯔꯦ ꯃꯥꯁꯦ ꯑꯣꯐꯤꯁꯇꯩ ꯍꯜꯂꯒ ꯑꯩꯅ ꯑꯗꯨꯝ ꯉꯁꯤꯁꯦ ꯂꯥꯛꯄꯗꯨꯒ ꯃꯥꯁꯨ ꯈꯪꯈ꯭ꯔꯦ ꯉꯁꯤ ꯂꯥꯛꯄꯅꯤꯅ ꯑꯗꯣ ꯃꯥꯁꯦ ꯀꯔꯤ ꯏꯕ ꯀꯔꯤ ꯐꯣꯇꯣ ꯑꯗꯨ ꯀꯔꯤꯝꯗꯤ ꯈꯪꯗꯦꯗꯣ ꯄꯣꯠꯇꯣ ꯑꯁꯤꯅꯦ ꯈꯪꯈ꯭ꯔꯦ ꯂꯥꯛꯏꯁꯦ ꯃꯔꯨꯞ ꯃꯌꯥꯝ ꯁꯤꯁꯦ 1,000ꯒꯤ ꯁꯤ ꯀꯤꯆꯦꯟꯁꯤꯒ ꯂꯨꯄꯥ 2,000ꯒꯤ ꯕꯣꯛꯁ ꯂꯩꯔꯦ ꯗꯤꯖꯥꯏꯟ ꯀꯁꯇꯃꯥꯏꯁ ꯇꯧꯔꯛꯄꯒꯤ ꯀꯁꯇꯃꯥꯏꯁ ꯇꯧꯔꯁꯦ ꯂꯨꯄꯥ 2,000ꯒꯤ ꯕꯣꯛꯁ ꯁꯨꯃꯥꯏꯅ ꯏꯁꯇꯥꯏꯜ ꯆꯤꯡꯊꯣꯛꯄꯒꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯂꯨꯄꯥ 2,000ꯅꯤ ꯁꯤ ꯂꯨꯄꯥ 2,000 ꯁꯤ ꯊꯝꯗꯣꯏꯃꯤꯁꯦ ꯂꯪ ꯃꯥꯡꯍꯟ ꯌꯥꯄꯣꯟꯇꯦ ꯂꯨꯄꯥ 2,000ꯅꯤ ꯂꯩꯒꯗꯕ ꯃꯤ ꯌꯥꯔꯦ ꯂꯩꯔꯗꯤ ꯆꯣ ꯃꯌꯥꯝ ꯂꯩꯒꯗꯕ ꯃꯤ ꯂꯩ ꯇꯥꯔꯁꯨ ꯍꯥꯏꯕꯤꯔꯛ ꯌꯥꯅꯤ ꯁꯤ ꯂꯨꯄꯥ 2,000ꯗ ꯌꯣꯟꯗꯣꯔꯤ ꯑꯁꯤꯁꯨ ꯌꯣꯟꯒꯅꯤ ꯁꯤꯁꯨ ꯌꯣꯟꯒꯅꯤ ꯁꯤꯁꯤꯅ ꯀꯌꯥꯗ ꯌꯣꯟꯁꯤꯒꯦ ꯁꯤ ꯂꯨꯄా 50 ꯁꯤ ꯂꯨꯄꯥ 50ꯗ ꯁꯤꯅ ꯌꯥꯔꯦꯁꯦ ꯑꯁꯤꯗꯤ ꯌꯣꯜꯂꯔꯣꯏ ꯁꯤꯗꯤ ꯑꯩꯒꯤꯅꯤ ꯁꯤꯅ ꯑꯩꯒꯤ ꯑꯁꯤꯁꯦ ꯍꯧꯖꯤꯛ ꯎꯄꯨꯗ ꯍꯥꯞꯆꯟ ꯊꯝꯗꯣꯏꯃꯤꯁꯦ ꯄꯥꯃꯨꯗꯅ ꯊꯝꯗꯣꯏꯃꯤꯁꯦ ꯁꯨꯛ ꯇꯥꯡ ꯂꯩꯔꯒꯕꯨ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯌꯨꯁ ꯇꯧꯕꯒꯤꯅꯦꯅꯦ ꯑꯁꯤꯁꯦ ꯅꯣꯏ ꯄꯨꯔꯛꯑꯒ ꯎꯄꯨꯗ ꯕꯦꯡꯛꯇꯅꯦ ꯁꯤ ꯂꯣꯀꯔ ꯑꯃ ꯂꯧꯔ ꯊꯝꯗꯣꯔꯃꯤ ꯄꯩꯁꯥ ꯄꯥꯝꯃꯨꯏ ꯁꯨꯛ ꯇꯥꯡꯅ ꯂꯧꯔꯒ ꯁꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯦ ꯆꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯃꯌꯥꯝ Think I've been here before. I know